ngasi fongi bisi fong sing dagi maroi bi pau sing kar lok thok saraga manipur top channel gi meke dagi mayam da thamjagi ahanbada apaba plastic liter ama yaudaba bottle water noise pollution thwan ba thong sing yeng sin dawri april dagi akan ma thabak lokhalak dawri lakliba mas kuntra gi matuna manipur da micron 120 ki makhada leiba single use plastic serang amasum half liter 500 ml amasum 750 ml gi plastic bottle yauna aini yadaba plastic ki atai pulam kya hena kansin ba mong da thinglagani hari Manipur Pollution Control Board ki Chairman Dr. Usam Deven hai State Cabinet ina haidibasing asi thingnabagi warib laukrabasu housing Manipur gi mafam kya da phone single use plastic sing yolibasi Manipur lenga na akan mamiyeng sangduna thingbaga loinana logyo ba action lokhalagani ngasi Imphal gi Lamphel Path leba Manipur Pollution Control Board ki office ta leba ma ki office ka da pawmi singa unaba ma da chairman hai Manipur lenga na thingraba single use plastic makal kyasi makhatana yolamba singi mataka logyo ba sabsabe action lokhalagani single use plastic seasonaba thinglibasi tungi mirol kanabini lenga na seasonaba thingraba micron 120 gi makhada leiba pollution to one plastic singasi housing Manipur gi kaithelama sum mafam kyada yonbagi thabak sathariba si khudakta lepio haina appeal tawraduna micron 120 gi mathaki plastic sing di seasonaba yaki genaki Lakriba Mars Kuntra gi matungna Manipur gi market singda micron 120 gi makhada leiba plastic sing seasonaramba amasum half liter amasum 750 ml gi water bottle sing seasonaba thengnarabadi akan mamiyeng sangduna logyo ba action lokhalagani haina chairman warning toki chairman hai Manipur noise pollution thokaliba tongan ba thabak thawang sing lenga thingbagi khongjang sangsilagani Manipur hauze inkhalakliba naha kyana gari gi company na pirakpa silencer gi lakthokuna makhol ahobu silencer sing na mod sindoktuna noise pollution thokalibi sing lakliba Mars Kuntra gi matungda fagatuna logyo ba serakpi ba horagani hanasu palladuna asigumba makhol yamna hoba silencer panba gari masa sing fagatpada leibak prajana sumateng pangbiu ha wap mangna thamki Market sound system kya yoliba dukan singnasu sound limitation devices inaduna test ningthina taraga yonbagi thabak tawdrabadi aduguma sound system gi masak sing yoliba dukan singi permit kaklagani hanasu chairman warning tokhi Manipur da ladiba brickfield stone crusher rice mill sawmill hospital sing healthcare unit sing hotel sing vehicle gi garage amasum package drinking water puthokliba factory sing punamagna mari leinaba documents amasum certificate sing punamak lakliba Mars Kuntra phawgi manungda Manipur Pollution Control Board ta submit tarakadabani haina paladuna makoina pairiba no objection certificate adu sumlibara natragana lanbara haibigi check toba horagana ki chairman hai Pollution Control Board ki record Manipur da brickfield nifuguni panamasum stone crusher yankhai ni palai Manipur laidiba ising phangpham turel partner sing bayang tuan mafam humdraga mangada laidiba water quality monitoring station da Manipur Pollution Control Board na tha khudingi ising sing test tawduna check tawbagi thabak sathari haina paladuna chairman hai hairiba check tawba sida loktak part ki maroi mafam ahum amasum turel gi mafam kya yauri loktak part amasum turel singi ising asigi water quality check tawduna pollution asi kadai phawba leibigi haiba khangdokbagi thabak sathari hairi Manipur ki tuan mafam taragani thoida air quality monitoring station gi thamduna ningthina thabak tawhana bohonari haiba wafam thamladuna mafam taraga mathoida air quality monitoring station install tona bohonari masi install torakpa matamda laigadaba staff sing launaba Manipur gi chief minister ga tanaraiki air quality monitoring station amamamda yamdrabri staff mari sangi nahan makai staff laitabana install toba ngamdana lairambani haina paladuna housing darka lebi staff kuntra ga taruk launo bohonari amadi lawgudori staff singa si Central Pollution Control Board na sponsor tawraga makoi gi thagi tulopi gi dabani hairibi staff singa si lawraga air quality monitoring station sing thabak ningthina hogonabagi khongtang lokhole hainasu fongdoki air quality monitoring station laigidaba mafam singa duri Imphal West district ki oina Lamphel Path leiba Pollution Control Board Sekmayama sum lamsangi SDC office complex ni adug Imphal East district ki oina Porompara masum Sowombung Thobal district ki na Thobal DC office complex Kaksing district ki oina Kaksing DC office complex Bisnupur district
Bisnupur District ki Bisnupur DC Complex manung amasum Susampur District ki Susampur DC Office Complex manung Sandel Technopal District ki Moregi Forest Office manung Zeribam District ki na Zeribam ki Forest Office manung amasum Kangpokpi District ki na Kangpokpi DC Complex manung dani Atubu matamda hairiba air quality monitoring station singasi install tawduna state asiki air quality ki sang monitor tawnaba honagani haina su Sire mena phongdoki Manipur Pollution Control Board housing staff ward gi khudong sa daba sing mayuk nari haina paladuna board asida pun staff hundra gi mathakta lawnabagi matangda chief minister ga tanare atubu matamda board asigi walibi staff hundra henbagi regular makasa tharak poina to papawmana DIPR office yengsinkhre Information and Public Relations Minister Dr. Sapam Ranjan ngasi Imphal gi nite pat chu the Kaisampata leiba DIPR head office satun office asigi phibam yengsinkhre Minister bu IPR gi Director Hais Balkrishna Deputy Director Press T Ramesh amsum Deputy Director SQ amsum DDO L Ashok Kumar amsum Directorate asigi atopa officer sing amsum staff sing na taram okay maki khoksat manung Minister Sapam Ranjan na Directorate asigi section khudimag yengsin ki amasum Directorate asiga mari lena tuan ba topic singi matano officer singa masum staff singa loinana khananai naki officer singa masum staff singna makoina mayuknari bu khudong sa daba singi matangna phongdoki makoina thengnari bu khudong sa daba sing angama thakta ko onana bu honagani haibagi thajaba piraduna minister no officer singa masum staff singna makoi gi mathau thamoi singna pangthokna ba khangan baga loinana office sang naina masum matam sana kana na bu khanki DIPR si government ka miyam ga samnahan bada maruiba thawdang ama loriba maruiba government department amani haiba wapa minister Dr. S Ranjan na thamladuna directorate asigi officer singa masum staff singna makatana pura hoina kathokpa loina thabak tawna bakhanki directorate asi fagat hanana ba ma ki angam thakta hona gani haina su minister Ranjan na thajpa pikhi minister na yengsilaba du gi damak officer singa masum staff singa su tawbimal khangbot ki atopa paomana Water bottle maket pushin bino. Men stadiums Kumalampak Sports Complex Imphal Thasigi Kungani Tudigi Kungani Pan Fawa Tri Nations International Football Tournament Pangthokodoriba Shita Tournament Pangthokninge Manungda Miyamna Kumalampak Men Stadium the water bottle singamasum maikena singbiauna polam khara pushin bidanaba Imphal West ki SP Dr. S Ibomsa MPS ki stirol mana hairakli Men stadium manungda pushilakna ba haijarakli ba polam singdi water bottle sing mai hagon ba items amasum liquids maket lighter na singba khudong thininga oiba haksang suninga oiba items sing amasum kuzukulai sing alcoholic beverage amasum hidak managi polam singba thingba thamba amasum aina yadaba polam singni Aikoi istena yumbu oiduna Tri Nation International Football Tournament mai paganbada amasum law and order ngak pana miyam na police na mateng pinabasu SP Sirolus na makatana hijarakli Makasa tarak po na to papawamana LLI gi ising malom yorok pada nini humni sangkidawri Manipulenga na housing state asiki Imphal amasum Greater Imphal gi area da lairiba miyam na thingnari bi ising ningthi na phangdabi awabasi Konanava Manipulenga ki Water Resources Department gi makhara Loktak Lip Irrigation LLI na Loktak Pat ki ising pam na singkatuna Imphal gi Malom Oil Depot mana ki Imphal lo Canal Fabu Puraktuna ising tanker amasum miyam na ising phangan gani haiki badu Malom Yorok Fabu makata na numini humni gi matam sangki kan hedi Pauksi isina phangba official oiba paugi source amana Bisnupur district ki Ningthaukhong gi National Hydroelectric Project manaktagi LLI gi Intake pam lairiba mafam adudagi Loktak Pat ki ising singkhalakuna Imphal gi malom phau ki kilometer taragani palom canal de ising purakadabado housing nambol maibam lok singi area phau ising yorok pangam lairi pungkun gi mari supna LLI scheme gi makhara pam ne ising singkhatpagi thabak tawgadaba adu numidang wairam pung manga dagi numidang pung nipan phau National Hydroelectric Power Corporation NHPC gi turbine ahum ungduna makhoi gi thabak tawringe matamnadi LLI gi intake pamna ising singkhatpa ngambagi level makhada leibana Imphal gi malom phawba ising purakna bigi thabakta apanu helhanis pawgi source asina hairi Imphal manunga amasum Greater Imphal gi area da leidiba miyamna ising phangdabagi thengnari ba awaba du koknanaba Manipulenga ki mari leneba department gi maikedi gi NHPC gi official singa paw phawdoknaduna LLI scheme gi makhada Loktak Pat ki ising singkhatpada apanwa pidanabagi matangda NHPC gi official singa khan ki balekre NHPC gi maikedi masigi matangna makhoi gi makok thongmu singa paw phawnari haiba wafam thamlakli hari
LLI na Loktak Pat ki ising singkatuna malom phawa kilometer taraga nipalom sangna ising purakadoriba si pungkun nga mari subna ising adu singkalaga puraktragadi ising singkatpa leplingai matamda kenel da lairibi ising adu makada subthakiduna ising purakpagi thabakta apanbo oigadabana wafam asigi matangda NSPC ga pau phaunaraga pungkun nga mari subna ising singbu yanabagi thorang manipur lenga khimekedi gi hotnari hainasu pawgi source asina haidi Makasa tarak po na to papawamana Siyang may Municipal Council Office thong London na layri. Mamang sige December kun nga nipa na mahod department na siyang may Municipal Council gi caretaker councilor sing laktulaga administrator o na hablakiba matung nagi siyang may Municipal Council Office asi thamada amuk anirak hangmana na thong London na layrakpa thaahum parak lehna siyang may Protection Committee na sirol amada phongdurakli. Office asi digi tangay padana lawgadaba Ward Death Certificate Sub-License PMAY Housing for all urban ipawamadi siyasang asinasing makaya may sumgi praja sung matam sana pangmangamdre yengsin binaba leitraba na Siangmai Bazaar su ontok papibam da leiri hauzik Siangmai Bazaar sisu lambi pak thokpagi atik akai kya leibaga amasum street vendor singna khong lambi da pot yonsinbaga pot leiba lakpa gari singna mapam sana kamdabana ngehak leitana gari sinmegi thodok thokli yum da sangduna amon pa arem kha khomba lakpudusu sang naina laktabana amon pa sing matam kuina paishinbana miyamgi haksang sokning oirakle Siangmai Municipal Council gi toll tax collection contract matam su mamang sigi December kuntraga mathoida loihiba tha ahum pharaba phawada tender su tokdi aduga Siangmai Municipal Council gi official singbu collector oina thambasu tokdi haiba wafam committee asina thamnakli Siangmai Municipal Council gi EO na ma ki khuchabi miyoi khara thadolaga tha ani ahum asi masagi aron ba shandalambi oina satharabra haiba gi yamna sauna singnaba leiri asigumba EO asi matam supigi oina Siangmai Municipal Council thambigano masagi mathau masakhangba prajamiyam gi yenglaga thabak torokadaba EO ama athubu matamna Siangmai Municipal Council thabirangnaba mahut minister amadi director gi pukning singsilakli atopa pawmana wetland kansi hairaga muthanaba society tholakli wabagai na kumza English singani ga taraga terete hectare lising amaga satrupam sawba Kharungpat asibu wetland conservation dobinaba Manipur government da taknaduna leiringa iseraksida ngasi to close at local sheep farming cooperative society limited co society amana Kharungpat asida Ploken Mason sizinaduna part asibu muthanaba honarakpada card wabagai gi volunteer singna thingkhraidi kumza English singani ga taraga marida wetlands list lakthokpada yawraba Kharungpat asibu maikei kyadigi lam khopsina bo honarakpa kayaga card ka ngasi phawba thengnaduna lakli asumna government gi property kayam kuina ngak sianduna laikigani habu wapam card na thamlakpa loinana mahoksagi leijanamba pot ki saktam kaihandana thamnabagi damakta hiramsigi matangna Manipur gi minister akan mamiyang sangminaba pukning susingsilakli makasa tharak poina to papawanamo BWAC committee sindokpa yaroi miyamgi interest matam supagi thabak tawduna lakliba kuntragani thoi wangkhem assembly constituency ki manungda leiriba singga huidrom laikai water supply scheme ki palace water sanitation committee BWS members sindokpigano kariguma miyema anigi interest committee si sindoklabadi madura tholakpa apapata ki daita khudima mari lenaba department amasum MLA na pujagadabani haina maike dongi miyamna phongdorakli singada leiba youth progressive club amasum singa ideal club anina mapungoiba thaudang loduna ngasi nungtul singa makha lekai community hall pangthokiba miyam geba mipumamada mataki wapam singa si phongdokibani water supply scheme adugi makhada leiriba consumer singa makha lekai huidrom lekai amasum wangkhem muslim gi khunja sing local leaders sing yauna pangthokiba miyam geba mipumaduda committee sindokna ba tharang torakpa si club sing amasum miyam na yabangamloi what hauriba thabak singa thubada loishin biu haiba khulau kya slokhi amadi water supply scheme aduda nauna paikhalak liba thabak singa dusu nasigi miyam na pulegeng singki miphamaduda miyam gi mot siladuna singa ideals club ki secretary MD Zonus Khana phongdorakpada water reservoir laikai water supply scheme sida paikhalak liba anauba thabak sing water reservoir tank saba pipe tingba overhead tank saba machine fitting toba sina sing kaya sida water supply sigi hanadigi leijarak liba miyam gi interest thabak tawjariba BWAC committee sina yengsinduna mawong maril tana niyam sumna paikaliba thabak sing asi tawbina ba haijabada tabi tabadigi sayena ba kharadi lekhi
ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯕ, ꯄꯥꯏꯞ ꯐꯤꯠꯇꯤꯡ ꯂꯣꯏꯁꯤꯟꯕꯤꯗꯕ, ꯁꯥꯕ ꯂꯣꯏꯔꯕ ꯔꯤꯖꯥꯔꯚꯔꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯀꯌꯥ ꯑꯁꯤ BWACꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯌꯥꯅꯕ ꯋꯥꯠꯍꯧꯔꯤꯕ ꯊꯕꯛꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜ MLAꯅ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯏꯟꯇꯔꯦꯁ BWACꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯤꯟꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯖꯣꯅꯨꯁ ꯈꯥꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 22ꯗꯁꯨ PHED ꯊꯧꯕꯥꯜ ꯗꯤꯕꯤꯖꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯌꯨꯊ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯀ꯭ꯂꯕ ꯁꯤꯡꯒꯥ ꯃꯈꯥ ꯇꯝꯄꯥꯛꯃꯌꯨꯝ ꯂꯩꯀꯥꯏ ꯍꯨꯏꯗ꯭ꯔꯣꯃꯅꯤꯡ ꯂꯩꯀꯥꯏ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯅ ꯑꯏꯕ ꯁꯤꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯀꯃꯤꯇꯤ ꯑꯁꯤ ꯁꯤꯟꯗꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ RR ꯅꯝꯕꯔ EEWS TBL RR ꯅꯝꯕꯔ 362 ꯑꯃꯁꯨꯡ 363 ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯃꯤꯇꯤ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯐꯥꯎꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯄꯤꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯕꯨ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯤꯡꯒꯥ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯅꯕꯒꯤꯗꯃꯛ ꯋꯥꯠꯍꯧꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯄꯥꯏꯞ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯅꯕꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯅꯨꯁ ꯈꯥꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯃꯨꯛ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯤꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯁꯤ ꯀꯟꯃꯤꯟꯅꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯁꯤꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯗꯤꯕꯤꯖꯟ ꯑꯁꯤꯒꯤ ꯃꯤꯅꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯐꯣꯔꯦꯁꯠ 2023ꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯔꯦꯁꯠ ꯑꯦꯟ ꯍꯦꯜꯊ ꯍꯥꯏꯕ ꯊꯤꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯎꯃꯪꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯎꯃꯪꯒ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯟꯖ ꯑꯣꯐꯤꯁꯁꯤꯡꯗ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯀꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ DFOꯁꯨ ꯑꯣꯏꯔꯤꯕ ꯀꯟꯖꯥꯔꯕꯦꯁꯟ ꯑꯣꯐ ꯐꯣꯔꯦꯁꯠ RK ꯑꯃꯔꯖꯤꯠꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯣꯔꯦꯁꯠꯀꯤ ꯃꯔꯨꯑꯣꯏꯅ ꯑꯃꯁꯨꯡ ꯐꯣꯔꯦꯁꯠꯀ ꯃꯤꯑꯣꯏꯕꯒ ꯂꯩꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯈꯪꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯦꯁꯠ ꯂꯝ ꯑꯌꯥꯝꯕ ꯑꯁꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕꯗꯒꯤ ꯑꯃꯗꯤ ꯂꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ, ꯅꯣꯡ ꯆꯨꯗꯕ ꯃꯇꯝꯗꯅ ꯏꯀꯪ ꯊꯣꯛꯄ ꯀꯌꯥ ꯑꯃꯔꯣꯝ ꯃꯥꯌꯣꯛꯅꯔꯛꯂꯤ ꯍꯥꯏꯔꯗꯨꯅ ꯐꯣꯔꯦꯁꯠꯀꯤ ꯑꯦꯔꯤꯌꯥꯗ ꯂꯝ ꯊꯣꯞꯆꯤꯜꯂꯛꯂꯤꯕ ꯃꯩ ꯊꯥꯖꯤꯜꯂꯛꯄꯁꯤꯡ ꯑꯁꯤ ꯊꯤꯡꯃꯤꯟꯅꯁꯤ꯫ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯟꯃꯤꯟꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯃꯤꯟꯅꯗꯨꯅ ꯐꯖꯕꯁꯤꯡ, ꯑꯐꯕ ꯅꯨꯡꯁꯤꯠ ꯐꯪꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯁꯨ ꯑꯐꯕ ꯏꯀꯣꯂꯣꯖꯤ ꯂꯩꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯦꯟꯖ ꯑꯣꯐꯤꯁꯁꯤꯡ ꯑꯃꯗꯤ ꯕꯤꯠ ꯑꯣꯐꯤꯁꯁꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯠꯇꯤꯁꯒꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯅꯨꯄꯤ ꯃꯥꯑꯣꯏꯁꯠ ꯁꯤꯔꯦ꯫ ꯆꯠꯇꯤꯁꯒꯔꯗꯀꯤ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯑꯌꯨꯛ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯅꯨꯄꯤ ꯃꯥꯑꯣꯏꯁꯠ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯥꯄꯨꯔꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯟꯖꯅꯦꯌ ꯕꯥꯔꯅꯤꯅ PTIꯗ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯕꯗ ꯒꯪꯒꯥꯂꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯔꯆꯣꯂꯤ ꯑꯃꯁꯨꯡ ꯇꯣꯠꯀꯥ ꯈꯨꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯅꯥꯏꯈꯤ ꯎꯃꯪꯗꯨꯗ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟꯁ ꯒꯣꯂꯤꯔꯥ ꯑꯥꯔꯃꯤ PLGAꯒꯤ ꯑꯅꯤꯁꯨꯕ ꯀꯝꯄꯅꯤꯒꯤ ꯀꯃꯥꯟꯗꯔ ꯕꯦꯂꯥ ꯑꯃꯁꯨꯡ ꯒꯪꯒꯥꯂꯨꯔ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯗꯤꯅꯦꯁꯅꯆꯤꯡꯕ ꯃꯥꯑꯣꯏꯁꯠ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯐꯝꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗꯨꯗ ꯃꯥꯑꯣꯏꯁꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ꯫ ASPꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯅꯨꯄꯤ ꯃꯥꯑꯣꯏꯁꯠ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯑꯣꯏꯁꯠ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯃꯁꯨ ꯐꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ASPꯅ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯗꯤ